Opposition MLA sing na haukiba irai numita assembly gi house gi walkout tawkraba matung asisu opposition MLA sing assembly mifamda saruk yakidre Manipur da thokliba issue asigi chapchaba waroi sin puraknaba assembly da khanasi amadi warep lausi haina opposition MLA sing na house da pukhatkiba wafam sing ruling party na nathaiduna thamkiba gi damak assembly gi ngasi pangthokkiba sitting da opposition gi MLA sing na saruk yakidabani haire loinana opposition MLA sing na saruk yakidaba gi maramso speaker da cherolama mangjong na pisin Hairi Imphal ki Congress Bhavanda Paumi Singa Unabada Manipur Pradesh Congress Committee ki President K Megha Chandrana Manipur da hojik thokliba irang asida lamdam asigi miyam da kadai fauba yongna awaba chaitheng pibage haibasi paliba lengak asina khangdabagum tawre haina maral sirakle State Congress President asina makhatana BJP na luchingba lengak asina state asa thokliba issue asigi matangda tare thokna assembly mifam da khanasi haiba yaramlaba natraga speaker na biased oiramdrabadi opposition asi MLA sing na house tagi walkout oramloi opposition gi maike digi Manipur gi issue asigi matangda Lainga ki officer sing yawhandana secret sitting ama pangthoksi haina sukayarak pukhatki masida natana issue asi mapung fana loisinaba members sing na prime minister unanaba taksinaba House na warep lausi haina su private member resolution kaya pukhatpada ruling gi maike digi ayaba amata laikide adubu ngas ifam liba assembly session da minister Govindaj Konthauzam na opposition na khanasi haina house ta pukhatpa wafam sing loina khanaki haina ona taina ba wafam phongdokiba asi laibak thibani haina phongdorake Ado house na loina khanagi haisi question and answer khara dura adudi adum khanai chumme phoi dum participate phasana tawe sang na tawe tang 38 dagi hawdu tang 8 bak aikoi present tawjeri aduga marakta India government ga masi akoi khana nainanaba tawji haiba singdo amta ayaba bibi Friday gi pikidre secret sitting gi pikidre akoi opposition na haibi ki baji hai ki singdubu bibi ki na honorable minister na hairi budubu ngasi 0 award hairi budu chumbi bra haibu munna khandabiyu madu chum